Chana Thaknaba Potlamsing Yonba Dukansing check Toukhre matam helaba fasai license yaudaba Potlamsing Yondanaba Khangankre. District Health Society gi mityeng makhada Food Security Authority Thobal gi team amana district asigi tongan makaithel singda leiba Chana Thaknaba Yonba Dukansing da yengsinbagi thabak chathakre. Ngarang Thobal district ki Wangjing Khongjom amasung Yairipoki mafam kayada hangba Chana Thaknaba Yonba Dukansing da official team aduna yengsinbagi thabak chathabaga loinena haksang sokningai oiba Potlamsing Yondanaba khanganki. Team aduna food safety awareness campaign ga mari leinana tongan ba chezai singsu yenthokdana miyamda wakhal tahanaba thorang singsu paikhatki. Hairiba kaithel sing aduda leiba Chana Thaknaba Yonba Dukan ahumda makoine miyamgidamak paikhatliba thabak thoram sing adu henna faba mawongda paikhatnabagidamak notice issue tawki. Maduda natana mic sizinaduna miyamna matam helaba amadi Food Security Standard Authority of India gi license yaudaba achapot sing saba singna thadorakpa Chana Thaknaba Potlamsing leidanaba publicity chatki. Thobal Food Safety Administration gi designated officer Y Saitejitna miyamda khangankibada Thobal district ki manungda leiba food business operator singna mari leinaba authority gi ayabaga loinana Chana Thaknaba Potlamsing saba paisinba amadi yonbagi thabak tawgadabani. Karigumba wafam sing adu ngakna chatrabadi Food Safety and Standard Act English singani taruki makhada chairak fangba yai. Maduda natana act asigi Rule and Regulation English singani taramathoida fongkiba wafam su ngakna chatkadabani hairi. Diwali amadi ningol chakaubana chingba kumai matam lakpa asida miyamda afaba amadi asoengam thokloidaba chinjak sing fanghannabagidamak mari leinaba singna chatna kanglon sing ngaktuna chatkadabani. Food business operator singi manung challiba hotel, cafe, restaurant, street vendor, meat amasung nga yonliba dukan singna karigumba chatna kanglon sing thugaiduna yolamlabadi logi matung inna chairak fangba yai hairi.